ꯁꯦꯁꯤ ꯀꯨꯀꯤꯒꯤ ꯀꯣ ꯊꯤꯐꯥꯏ ꯀꯣꯟꯒꯤ ꯐꯤꯅꯤ ꯊꯥꯏꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗ ꯀꯥꯡꯄꯣꯛꯄꯤꯗ ꯇꯧꯕ ꯐꯪꯁꯟ ꯑꯃꯗ ꯗꯤꯁꯤꯒ ꯃꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯗꯤꯁꯤꯒ ꯇꯧꯃꯤꯟꯅꯕ ꯐꯪꯁꯟ ꯑꯃꯗ ꯀꯨꯀꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯈꯨꯗꯣꯜ ꯇꯧꯔꯛꯈꯤꯕ ꯇꯣ ꯀꯨꯀꯤ ꯑꯦꯇꯦꯔꯁ ꯀꯣ LS ꯔꯣꯂꯤꯟ ꯈꯣꯡꯁꯥꯏ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯄꯤꯔꯛꯄꯅꯦ ꯄꯤꯔꯛꯄꯁꯨ ꯑꯗꯣ ꯁꯤ ꯑꯩꯅ ꯅꯍꯥꯟ ꯎꯄꯨꯗ ꯀꯩꯀꯩ ꯈꯔ ꯌꯦꯡꯀꯥꯟꯗ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯂꯩꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯃꯩ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯀꯅꯥ ꯀꯅꯥ ꯈꯣꯡꯄꯥꯟ ꯅꯦꯁꯜꯂꯨꯔꯁꯦ ꯅꯦꯁꯜꯂꯣ 내가요. 너희 그거 공부 제동이가 있더라고. 콩씨는 피터가 ꯁꯤ ꯃꯣꯏꯒꯤ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯕ ꯃꯣꯏꯒꯤ ꯀꯜꯆꯔꯒꯤ ꯌꯥꯝꯅ ꯚꯦꯂꯨ ꯂꯩꯕ ꯀꯩꯅꯣꯅꯦꯕꯀꯣ ꯃꯣꯏ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯄꯤꯇꯔ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯄꯤꯇꯔ ꯅꯧꯖꯥꯅ ꯂꯥꯎ ꯌꯥꯅꯤ ꯀꯔꯤꯒꯤ ꯀꯩ ꯀꯨꯀꯤ ꯊꯤꯐꯥꯏ ꯀꯣꯟ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯥ ꯉꯥ ꯅꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯩ ꯇꯦꯡꯒꯣꯜꯒꯤ ꯀꯩꯅꯣ ꯑꯃ ꯕꯦꯁ ꯑꯃ ꯃꯩ ꯊꯥꯏꯗꯅ ꯀꯗꯥꯏ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯩ ꯇꯦꯡꯒꯣꯜꯒꯤ ꯁꯤꯒꯤ ꯕꯦꯁꯁꯤ ꯃꯩ ꯊꯥꯏꯌꯦ ꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯦ ꯃꯅꯤꯄꯨꯔꯒꯤ ꯁꯤ ꯏꯇꯤꯍꯥꯁꯇ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯁꯤ ꯁꯥꯒꯣꯟꯅꯔꯒ ꯂꯩꯔꯒꯗꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯀꯪꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯂꯝꯁꯦ ꯁꯤꯅ ꯍꯦꯛ ꯂꯩꯔꯤꯉꯩꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯈꯪꯉꯕ ꯃꯤꯅꯥꯏ ꯃꯆꯥ ꯅꯣꯏꯅ ꯁꯥ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯅꯥꯊꯨꯟ ꯊꯥꯔꯤꯉꯩ ꯃꯦꯟꯃꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯌꯣꯡꯗꯧꯅ ꯋꯥ ꯈꯣꯡꯉꯤꯉꯩ ꯃꯇꯝꯗ ꯃꯤꯔꯣꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯣ ꯃꯤꯔꯣꯟ ꯈꯪꯗ꯭ꯔꯤꯉꯩꯗꯒꯤ ꯂꯩꯔꯛꯑꯕ ꯄꯣꯠꯁꯛꯅꯤ ꯁꯤ ꯅꯣꯏꯅ ꯃꯩꯒ ꯊꯥ ꯇꯧꯔꯤꯁꯦ ꯁꯤ ꯎꯔꯕꯁꯦ ꯁꯤ ꯅꯣꯏ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯅꯣꯏ ꯀꯜꯆꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯥꯡꯕ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ ꯃꯃꯜ ꯂꯩꯕ ꯃꯃꯜ ꯂꯩꯕ ꯀꯩꯅꯣ ꯅꯠꯇ꯭ꯔꯣ 비나누수. 나무 자식아 또 나와보네 온토 지금 국기기 꽈이득이 맘만 레이버 트레디션 그노지 또 nang chaktur ke ko si penti ne ko penti manung da to manung da ai ma sire tai chue tai na nawi sa sahi yu jo hata uru mai ta si ai ki ye ki kuch ai tha cha sa ba ba May target. May thadok to re. Kadai as ngai tu kai pai. Se kuki tu noi ki kwai ki mamal leiba ko noi ki nupi sing naga. Kate pi ham na thu ham na ti ham kai to pot to. Ni le re to. Ngwa ba si yo. Hey, ing dro mai ting se lao re. Tik se. Tin si sang re. Ngasai nam ti tu ya da pai se le. Đuổi ra, đi cho con sẽ. Tao maruan tu lolam mo je. Maruan nó cào re. Nấu ra cái. Original. Nấu ra. Tu, cái quái gì mà mình. Kỳ phi. Tu sao tu yên là pai, tu uy là pai. Đi ra mà khốn là pai rồi. Cái gì yên là sập yên là pai kìa. Yên là sập. Sigi tangoi se sigi tangoi si kai lang to kani khangbra asi da si tar pi ukon le dana tangoi ko he ukti da lang sang da wa ukon da yare lo se Kathulam kathalam noi ki phi chai